Kuki Territorial Council Pinaba India Lengaka Wari Sanaba Hore Council asi Semlapada Chandel Tangnopol Kangpokpi Churachandpuram the Ukrul District ki Mafam Kyasu Konsingani Hairi. MU Wathok Mari Lainana Fazin Kiba Oza Madi Mahiroi Singh Thadok Laga Prajagi member Mabuna Karigi Namak Thadok Tribano Haina CPI na Lengaki Mafam the Waham. Fazin Kiba Oza Amadi Mahiroi Singh Thadok Naba MU community Amadi Mahiroi Lop Taruk na Thamoi Singh na Hotna Kibana MU the normalcy Purakpa Ngam Kibani Haina BJP Manipur Pradesh na Hairi. BJP na Luchingba Laingaga Sida Chahi Tara Khak Miyamna Sinabiu Manipur da Kayamuk Yamna Ahongba Purakpage Haibadu Khudol Tamjage Haina Minister T.H. Bishojit na Pongdokre. Lomi Singh na Fau Hunbadagi Hauraga Fau Lokpa Fauda Tengnaba Kudong Chadaba Singh Department ga Tanabiu Haina Agriculture Department ga Director P.S. Rajendra na Apil Taurokli. Masong Panthoi BMD Durga Iratpaga Mari Laina Nangasi Board Nomit Pangko Kre Miam Hyang Thang Lainen Bida Chikna China Bangam Dana Lai Kruba Lakna Kre. Mayambu Kurumzare do Miagbirib se Impact News ni Prime Time Manipuri News Bulletin Dai Khaidam Jantazina Hoje Pungja si Faubuki Morba Pauk Sing Mayam the Pizari. India Lengaka Kuki State ki Mahutta Kuki Territorial Council Pinaba Matang the Wari Sanaba Hore Haina Suspension of Operations Su Taunadiba Kuki National Organization Keno gi Manung the Yauriba Lalolob United Minority Liberation Army Umlagi Chief and Command ki Khalingna Haikre. Wafamasi ngasi Ternopal District ki Chele Village da Leiba Umlagi designated K Moriba 1st Battalion Kuki Army Harmonda Pangtho Kiba Tragahumdo Isuba Umlagi Raising Dega Mari Lainana Paumi Singa Unabada Haikibani Mangna Makata na Hai Kuki Lalhulup Singda Kuki gi Oiba State Ama Tanbigi Hana Lairamba Wafam Adu India Lenga Kamunna Khanaraba Matungda Wafam Adudagi Handoklaga Manipur gi Territorial Integrity Su Kairoidaba Mawongda Kuki Singi Oiba Lam Not Culture Amadi Identity Kanjanaba Kuki Territorial Council Semagi Wafamasi Khanaba Hobani Hariba Council Asi Semlapa Matamda Manipur gi Hausik Kuki Singna Namna Tariba District Sing Haibadi Chandel Tangnopal Kangpokpi Churachandpur Amadi Ukrul District ki Mafam Kyasu Konsingani Hairi. And state oina talam adu state ti yaro adu under umbrella of central government state government adu territorial di oina wari saapti hobe territorial la de koi Kuki Territorial Council num la Chali Bachahi Sigi November Tha Faugi Manungda District Hospital Singi Manungda Ahanba Oina Churachandpur District Hospital the Health Care Unit Ama Linglagani Haina Health Minister Dr. L. Jentakumar na Fongdokre. Wafamasi ngasi Englishing Machamapal Gataraga Taretagina Englishing Amagachamapal Gataraga Mapan Fauba Manipur the Thokiba Anglo Kuki War the Lake Hidraba Singi Mafam the Ikai Kumnab Utpagi Thoramda Minister na Fongdokibani. Centenary Commemoration Committee na Sindana Churachandpur Songpi Ground the Pangtokpa Thoramadda Manipur ki integrity ki matang the Wangangla duna Minister na hai Aikoi Manipur the Ladybug Furup Singna Masagi identity Kangna Tabak Taugadabani Ipaipu Singna Manglam Chatta Lamdamasibo Kannaba Unity Oina Hotnaramba si Kauba Yaroi Haina Fongdopaga Loinana Aikoi na Masi Kauraga Mapalam gi Ithil na Chatlabadi State asi Kaigani Haiki. In the next month, that is November 2019, I am going to launch a very, very important sector. One coronary care unit, heart care unit. I am going to launch the heart care. Masi long na bagita mo ta. Ama ka ay na masi tawni masi. Manipur la iba listo hospital mayam simbang ama ta nagri. To sabu it is the first 7-bedded dialysis unit. Ama su ay ham care. 10-bedded cancer unit. Ama su district hospital la ham. More the Sunumit Asi Pangtoki Thoramasi Hill Tribal Council HTC More Giliching Makada King of Cookie ni Haina Launa Riba
Sengzapau Dongnelgi Khubamda Pangthokibani. UCM na Sindun October Kuntragama Thoida Pangthokadoriba October Mass Rally Englishing ani Taraganipa Miyangi Mera Khongchatta Manipur ki political party singsu sarkyagani. Ngasi Lamfelda Laiba UCM ki office ta Paumi Singa Unabada Lub asigi President Sunil Karamna ai Khongchat asiga mari lainana hayeng Manipur Press Club ta political party singi mihut singi yauna khana nainabagi thoram amasu pangthokani hairi Aryan Ravi na phongdok kiba Wafam Singh Amoromda Parliamentary Standing Committee ki report asina chingba kaya si da yumpham oiraga Manipur mache tabu yabagi wafam lakpa asida miyam gi khongchat asi pangthoktuna warep sing launaba senbani hairi hayeng tang taraga nipan Pung taraga mathoi Manipur Press Club ta only political party punamaki oiba aikoi October Mass rally ase masi punna saruk yaminagadabani amadi punna Manipur ga punbugi sakta ngamgina nab honaba matamda aikoi hayenge mifam sida aikoi apunba mifam ma launa widamukta United Committee Manipur na mayam unabagi adumba sinjabani hairiba sinjabasigi manungda political parties punamakta appeal tawjaning se karigumba invitation Chita Nandauba Yawiragasu Karigumba Akogi Liberia Manipur the Liberia political parties Punamana Saruk Yabu Habasimaga and Maktada Akoi appeal to Manipur the Ladiba Akoi Maseni Maraksida Tongan Purup Amakaki interest Yangakanda Akoin Tabak Natraka Karigumba activities Pakatpada Akoi Punamaki Apunbagi interest Natragadi Manipur Napanga Maro Habase Akoi Purupunamaktasu Akoi appeal to Janingi MU the Amukhana Thokaningdaba Thogdog Thoktanaba BJP amadi RSS ka Mari Lainaba Amata Vishi oina Happy Gano Haina CPI Manipur State Council the Maikaidaki Mari Lainaba Singi Pukning Chingsilakli. Loinan MU gi Oza Singh Mahiroi Singh Thadok Laga Prajar gi member Amabuna Karigi Damak Thadok Tribuno Haina Su Lenga ki Mafam the Wahang Tarokli. Ngasi Imphal gi Irabot Bhavan da Paumi Singa Unabada CPI Manipur State Council gi Secretariat member L Sotin Kumarna MU da police na chathakiba Thawong Singh party sin akan mamong da condemn tawi haiki Nakalamoromda da housing mafam kharada napsa gi makhada fangadaba tha tarit ki cheng fangdana leiriba si mari leinaba singna mityeng changbiyu hairi loinana chahi asida thokiba ising ichaw umdi labukta ising fangdabana maram oiraga cheng tangba thoklabadi maduda laingakna napsa gi makhada fangliba cheng mamal aduda miyamda fangangadabani haiki amoromda UCM na lakliba October 13 da pangthokadariba miyam gi oiba khongchat asida CPI Manipur State Council na su mapung fana sawatkani haiki Anabu Oza Amabu Hospital the Pumatamda Makutta Hatkora Chalaga Hospital the Pubase Masi Yamatawidaba Oza Amadiyam Tamtinaba Sajatpa Adum Pesiski Sarkara Magi Maonga Amade dictator gi Sasongi Maonga Adu Lena Yamatuchava Makangi Adum Sajat Sakiba Adum Tonkia Singase Nintina inquiry ma Dodra Madugi Matata convection care Lokatpagi Tangai for the Valley Communist Party na Fawe Parot Legakna Amadi state ki sarkar asina makan kaya gi khudong thiba kaya ama mayok na dana ikhoi iramdam Manipur gi apun bagi sakdam ase masi kai gragadra haibagi yamna mipai nariba sumutanja sida apun bagi sakdam ngak nab gi damakta UCM na kaureiba sugma mass release se masi khwaidagi matam chaba adu loina na tawdaba yadaba mani haibise khoi communist party na chapchana phause Manipur University ki Fazin Dunal Lairuba Oza Taruk Amasung Mahiroi Kungamapan Thadok Naba MU community Amadi Mahiroi Lup Taruk na Thamoi Sengna Hotna Kibana MU the normalcy Purakpa Ngam Kibani Haina BJP Manipur Pradesh ki Maikaidaki Thagat Pafungdorkli Loina normalcy Lakna Bahotna Bada Chief Minister N Biren na Laukiba Thodang Basu Thagat Pafungdorki Kanchipurda Laiba BJP Manipur Pradesh ki temporary office ta Paumi Singa Unabada BJP Manipur Pradesh ki Wangang Loi Chongtham Bizoina Hai Manipur University ki Oina Englishing aniga supna manga dagi audit report Laukhatna ba October Kungani Thoida Center dagi mi tharak lagani haina Union HRD Minister na order thoki bahibasi miyamgi yaifabani Karigumba audit asi pikhatlabadi MU the positive image amadi soidana laklagani haibaki thazaba phongdorki loinan MU the normalcy lakna ba high court na thakiba resolution da Congress party na makhoi gi victory ni haina lauriba asi kari basis ta lauriba no haina so hanglaki loinan hauzik leiriba laingak asidi haukiba laingak ka yengnarubada yamna democratic oiba laingak amani hairi
Mamang government di khajita hi tarwa yum the police tharakpi dhap tarakpi fake encounter ki cases mayam thoke akhoi ki government na human right phajana honor tawa makutta laidiba power misuse chogdobda number moidna mi singse hen freedom exercise tarpasi ui but aina appeal tawjining ma se express to bigadabne but within legal limits akhoi lebak sida law and order phajana hanjalakanda akhoi khudimak lebak si shanti oikani si mi loin thajanari adagi khongthang thangabukanda wakhal ta na munna appreciate tabiu aduga oida padaba misconception khangdaba prajasung misguide tawba akhoi narrative mayam santok pirakpase masi tokpiu aduga prajasung sigum basingdagi aware review Congress na chahi taraga manga lengak pai khiba du yogdana chahi tara khak ngasi gi lengak asida miyam na sinabiu Manipur da kayamuk yamna ahongba lakpage haibadu khudol tamjage haina Minister TH Bishojitna phongdokre wafam asing asi Thongju Assembly constituency ki manung chana Pebia Pandit Laikai da Local Area Development Fund gi makhada saba multi-purpose community hall miyam da khusinabagi thoramda phongdokhibani thoramadu da Works Minister Thongam Bishojitna hai Thongju Assembly constituency da paikhaliba chokot thorang asidi mahakna MLA uringai matamda Road Transport and Highways ki Union Minister Nitin Gadkari da Andro Fauduna Chatliba Infal East Lambi asi National Highway gi thakta on khatpina ba amasung Thongju Assembly constituency gi chokot thorang gi tamak senfam pibina ba haizarubada senthang pirakhibani haiki nakalamromda Thongju Sairom Lairaki naungna saba loishinba community hall ama minister na Laikai dugi miyamda khusinaki thoramaduga mari leinana Laikai sigi Youth Welfare Club Sanglen gi ahanba floor building amasu naungna sangaki Local area development fund has Thongju Kendra, Thadari, Pashing, Lekai, went to the Mipum Putiki Pasha Yari, because one of the Mipum Putimang, the board period Karaga, market right for the period of Mipum Putimaki Pashaneva. I get Junate, Margasunate, Migjunate, Thongju Kendra, Lady Bottle, Miam, the Sigini, and I Tamjage, I get I local area development fund the RTISU, W, Adukarisu, W, I did Loemba, Hongduxi, Lupaka, La Krekra, the Krisine. Thongju Kendra dana kaya karakram development of rekra lana sin reche prajamayam ki raine prajamayam na hungbiyo madute MLA mantri ne na kiraga hangoi da bagi maram lai te ji mai thomjagani masi poch hangbiyo anu masi baut kana amta voice of the tung dang na gada bonate hong na la ka isa ki rai to development ki rupa ka thadar ei ko mena kara kara da thaba kari taw hre kari taw de ke ha base puna mak hangmi na ba base mathau ta hai hoji ki matam da Chief Minister Nongthomam Bere na Sangai Photo Festival English Singni Taraganipan gi official website ngasi Chief Minister Banglo da launch tawkre website asi state asida talent sing amadi maikoi gi haijat sing zaba singbu support tawbo ina launch tawbani haina Chief Minister na haiki mangna makhata na hai Government of Manipur gi mitne makhada trial filmer na sinduna numit mangani chupna chathagadaba event asina leibak asida tanatana malem da state asibu photography gi lamda saktak lakani haiki Event asigi manung Chennai state asigi mafam kyada master class talk workshop exhibition amadi competition na chingbak sing pangthokani master class amadi competition singdagi khangatlaba candidate marida internship tawbagi khudong chaba pibaga loinana sale gi oina lupa lakh amagi manasu pigani hairi Government did not have the capacity or doesn't have the ideas for how to give their space to explore or something. But these days, I feel might be a small space, but my government is trying to create, and it is a part of it. It is a sign of it. The people have come up. You want to see this type of international standard, the photo exhibition. This I did not expect, but I was really proud of you, and I was happy to learn that you guys are going to you have contacted internationally and are going to celebrate this performance. That is a great moment, and I want to wish you all the best. Tamenglong Assembly constituency ki MLA Samuel Jandai da lamdamasigi media gi mafam da thamlamba boycott ngasidagi handokre boycott handopagi khongphamasi MLA Samuel Mashana apology torokraba matung ngasi nungtil Manipur Press Club ta pangthokiba Editors Guild Manipur All Manipur Working Journalists Union amzo amasung Manipur Hills Journalists Union gi apunba mifam amana ware laukibani hairi New Delhi da thasagi taradagi hauraga taragomdoi fawba chatakiba Lotus Makeup India Fashion Week ta Northeast ki designer anina putokpa fashion level monkey.c.monkey.dugi spring collection English ni taragani pan map English ni taragamapan utkre
Fashion level asigi maru oiba pandamdi state asigi fishabi singna puthokpa khutna saba textile gi potlam sing malengi miyam da uthoktuna fisabi sing asigi khutsa haiba amasung thabak suriba mong sing awang ba thakta chingkatpani handa pangthokiba fashion week aduda seasonaki ba textile gi potlam amasung accessories sing maru oibna bag amadi headgear sing iramdam asigi pothokna semduna lamdam asibu miyam da saptaki Matang saisida break am longzage break ki matungda Manipur gi siduna leidiba factory sing amuk hanna hingat hannaba Union Heavy Industry Minister Anand Geta memorandum pishinaba sip sena Manipur State Unit ki team mama ngasi Imphal thadokhiba gi paw abani Manipur sung malengi tungan ba ipaw sing pudun lakjage impact news bu meeting ta don review bulletin asigi makata paw single loina na break ki matungda mayam mu kana taram nokchari Manipur gi siduna leidaba factory sing amuk hanna hingat handuna miyam da kanaba pinaba Union Heavy Industry Minister Anand Geta memorandum pisinaba sipsena Manipur State Unit ki President M Tombi na luchingba party gi mioi tarukna saba timama ngasi Imphal thadokre khongsad asigi ahanbo oina Mumbai da leiba sipsena gi National President Uddhav Thackeray ga unaduna memorandum pisilaba matung Delhi da Union Minister Anand Geta amuk unagani haidi Imphal thadokringai da Bahuprada leiba sipsena Manipur State Unit ki office ta paumi singa unabada M Tombi na hai loitang khunau gi spinning mill ukrul gi cement factory zirbang gi tea estate amasung Khansari sugar mill na chingba lamdam asida base tobo factory sing asi amuk hanna hingat hannaba ngamlabadi thabak fangdana leiriba naharol singda revenue ma soidana piba ngamlagani haiki Hiramasigi matang da Chief Minister ga kupna wari shanaduna mari leinaba MLA sing amadi department sing da su khangan kiba leire haina mahangna phongdoki State government na industry ki makhada leiba khuding ma mafam matam chana sena da mateng pangbidana kusam na chalabadi Manipur da laila su hairaba thok phangda ba mioi lak nipan mungse tangai muk phadana aikoi mioi lising kun kunthadi aikoi hairiba mang da tare ba thok sing sista dipang oidon leiba sigumba industries makhal tongan makhal leiba sista aikoi madugi avenue ma soidan leini haina adumaina khale Manipur da thabak phangdadana leiba sing white collar job ngakta thiba kanaroi Lomi singna fau thabadagi hauraga fau lokpa faubada thengnaba khudong chadaba sing leirabadi Agriculture Department ga tanabiyu haina Agriculture Department ga Director PH Rajendron appeal tarokli ngasi Ministry of Agriculture and Farmers Welfare Government of India gi National Mission of Sustainable Agriculture namsa gi makhada Ranfit Area Development Program gi manung chana livestock based integrated farming system gi makhada Bishnupur district ki manung chana tungan ba mafam singda State Agriculture Department na kumjali sing ani ga taraga taret taraga nipan gi oina paikhatlak liba thabak thoram sing yengsinba ga mari leina na phongdokhibani PS Rajendra na phongdokhibada Housing Agriculture Department na center sponsor scheme taraga mathoi hena lomi singi senmitlon fagatnaba amadi state asigi pothok hengatnaba paikhatli Ranfit Area Development Program asisu lomi singda yamna henna kanaba pigadaba scheme ni marakta amani scheme asigi makhada masak khanglaba low pari taradagi tadana leiba lomi amana integrated farming system gi khuthangda masagi income hengat hannaba incentive kaya piri adubu state asigi oina lamgi oiba khudong chadaba leibana ministry gi ayaba lauraga yamdrabada hectare ani leiba lomi amada scheme asigi khudong chaba piduna department na thabak paikhatpa haukhibani hairi Manipur da Agriculture Department hojik si scheme si ongoing scheme taramathoi lei taramathoi si ani khangdaba ai confuse atpa adagi scheme karino hai khangdaba si matangda ani leiragadi application mari leinaba sub divisional office sing mari leinaba district agriculture officer sing natragana Agriculture Department direct lakpere kanda aina apama si karino aduma haibiro adu karigumba APO koi farmers produce organization natragana farmer interested group FIGs natragana farmers club sing tasengwa lomi sing Jari kai punsan biro problem mayam isa thengnari ba lau ubagi lau si hek thabadagi lok phawgi da kon thengnari ba problem mayam pukhi to bagi nga yok bagi natraga na khoi gi ase vermi compost plant sem bagi sung makhal gi koi component mayam si implement to bada khodong thiba mayam si yari kai khoi leitana bagi da khoi di ba ma kai di khona jari
Manipur की ख्वाइदगी चाउबा ये लुंगट्राव की सागई होंख्रबी निंगोल सिंह मबुंग मौपा सिंह ना चाकोबगी थौरम फरनु रोय रोपुई इंग्लिशिंग तरगनिपान पांगथोखरे थौरम असि लुंगट्राव इम्फाल फनामना सिंधुना तरुंग कम्युनिटी हॉल दा पांगथोखिबने चाही खुदिंगी पांगथोखिबा थौरम असिदा येग असिगी सागई होंख्रबी निंगोल सिंह बु मबुंग मौपा सिंह ना अंगंबा खुदोल पोत तमदुना अबदी चाकलेन चामिनदुना निंगोल अमदी बिबासिंगी मरक्ता हेन्ना चेसिन हन्नबा खोंगथांगनी हाइरी ngasi thoramduga mari leinana yeg asigi ningol lauba nupa singi mafam dasu achamba khudol pidun ikai khumna butki koina ningol khoise nungsi chakle nama kobagi function ama tawjabani ngasi se aduda koina ichanupi sing mayam luhong raba sing se moigi atok tok pasagai da hong manina moi myam da loin kausalaga chakle nama koi mai tai sing da ningol chakoba tawba dubaina koi zo angtang tawjabani Handicap Development Foundation Manipur State Platforms of Disabled People's Organization Manipur Amasung Parents Guardian Council of Persons with Disabilities Manipur na sinduna tragama thoirak suba fortnight barrier free campaign gi thorama mangasi Manipur Press Club ta pangthokre thorama sigi matangda Manipur Human Rights Commission gi chairperson Khaidem Mani na hai nama soiraba mioi singda utliba akhuba wakhalon asi thadoktuna makhoisu khunai sigi sarukni khanduna Pangba yaba mateng pangbiba mathok tai haiki loinana ngasidagi thasigi kuntraga mathoi forward chathagadaba campaign asi State Commission for the Persons with Disabilities samadi Chief Electoral Office Government of Manipur gi miteng makhada pangthokpani hairi Nama soiraba miyamada mayamsina yangbiriba aduma utpiriba aduma attitude ase siyamna mong tadaba yam hanthaba yamna tolab taraba mong amada thambiba se masi chumde haiba adumegi barrier mayamsi ko namba aduma chatharakpa campaign makal amani asumba campaign asina asingba workshop asina aikoi leiriba kunai sida khoi machan bhap taminaba kunai cha punamakna adu mathau tai nama soiraba singbu Hantaning bibim hota moibuki tukachana khanbi begim hota ekoi amata oina mioiba amagi phangbam thokpa right moigi phangbam thokpa hak chingja moida su chap chana lei haibasi ekoi na utpagi mathau tai adumba mayam se masi taunabigi damakta asimba campaign asi sangsalakpani Numin Marini Chupna Pangthokadaba special training programs on mushroom spawns productions and cultivation ngasidagi lamfelda leiba ICR ge training hall da hokre training program asi Manipur Small Farmers Agribusiness Consortium gi sentang makada ICR Research Center for NES Reason Imphal na sinduna pangthokpani training program adu da nupa nupi yauna punna miyoi kun ga rom na sarokya ki training program asi hokdopagi thoramda Manipur Small Farmers Agribusiness Consortium ge project coordinator MS Khaidem na chengum thabana senthok lambi da kaya yamna kanaba pibage haibagi matangda samlapa wafam kaya thamki mushroom asi khwaidagi prithibida leiba pambi singi manungda the fastest khwaidagi thuna hobunga ma paisa tanba yaba pambi ni panjai se 8 to 10 days da paisa wathokpa yaba samna charu kg amadagi mushroom kg ama phangbungam tha ahum 65 70 to 90 days manungda tha ahum manungda mana pibam ngami paisa si retail da di lupa chama kun kutha yoli adu wholesale na lupa chama yom batara kasu charu mapulama kg ahum khailumi adu ta charu mapulama di tanba yari si lupa chama sa lupa chahum som ya khaidi yam laina tan ngam ne Nambol City Block ki manung chana kaino Gram Panchayat na sinduna aikhoi gi khungang aikhoina semjarasi haiba hiramda loya lakpa laibung kaino da ngasi miyam gi oiba mifama pangthokre thoramasi sarugam oina Bisnupur district ki oina Gram Panchayat singi Swachhta Hi Seva Cleanliness campaign competition tanabada Gram Panchayat asigi khwaidagi lunana sitseng ke ward number 3 na oire Lauktoktuna ward member amadi job card holder singda lupa lishing kuntra aduga ward number ama taruk mapan tara dana consolation prize oina lupa lishing tara piki Manipur Cultural Ashram gi Lairembi Dhumen ga Mari Lainana numit taraga mangani gi workshop kam annual production ngasidagi haukrep punga maitai khunai ga lainari ba mari asi ningthina khangna ba hona si haina maidingu leisem ba sana jawna phongdokre Ministry of Culture gi cultural functions grants scheme gi sentang makhaga
Senthang Galoina Wangkai Ayangpali Rota Lebag Gopinathji Mandap the Pangtoki Batoramaduga Mari Lena Leshemba Sana Jawana Hai Maite Pungi Machagasi Lamasi the Lady Bo Ozasingna Takpi Tambiba Matamda Ningtina Machaksuna Nungi Oiba Warol Galoina na Takpi Tambiragadi Langai Asi Ngak na Tamba Ngamgani Haina Leshemba Sana Jawana Fongtoki Sumna Ozamagi Malakta Guru Malakta Matam khara pung tamaga adai khitang khutchalakpa matamda hekta ai commercial oiba line da chakhiba akoi pungi yamna aruba magi manungi oiba wari mayam machak mayam dudi akoi irogla hogdaba an samna habada akoi gi larik tamaga su certificate tang tanaba digi tang tanaba larik tambadugi magi laisu dudi ya hogdaba masi hojiki sum loinamak tawi haibadi na chade mayam thola bani na sigi manungda sigumba kharasu yawba akoi thengnaje masi na sum mapungda laagadi akoi ahal laman singna thambiramba akoi phajagraba pungi manungda lairiba magi philosophy mayam chaugraba akoi ahal laman sing oja guru sunga thabiraba langai se sum nomo nomogi mayeng tarakpa natraga akoi langai se mangi bagi adum akibadu haujabadagi wafam kharachi thamjabani Police Commemoration Numit Kamari Lainana Pangtokiba Ase Iba Changdam Nakibada Makong Matang Takraba Mahiro Singdamana Matumia Tokre Changdam Nabasi More Police na Sindu Nangarang Dr. Colvin Academy More da Pangtokibani Panthoi amadi Durga Puja Kumhaiga Mari Lainana Board Numit Pangthokle Ayu Anganbadagi Hauna Miyamna Hyangthang Lairembi amadi Manak Nakpada Laiba Panthoi amadi Durga Laifam Singda Lai Kurumnaki Hyangthang Lairembi da Chikna China Bangamdana Lai Kurumba Lak Liba Miyam Asoingam Yaugdanaba Manipur Police VDF Home Guard amadi NCC Cadet Singna Ningtina Ngaksenki Red Cross amasung State Medical Department ki Maikai dagisu Ambulance Tamduna Anay Yaurokpa Singda Tengbang Piki Lai Krumbus Singi Marakta Hanagi Chief Minister Okram Ibobi, Deputy Chief Minister Yumnam Joy Kumar, Speaker Kamchan, MP Mainya, Works Minister Thongam Bishojit, MLA Rameshwar, MLA Subhash Chandra, MLA Indrajit Nachingba, Masak Naiba Luchingba Kyasu Sarugyaki. Nakalam Romda, More Desu ngasi Furup Kayana Sarugyaduna Board mit Pangtoki. Hozik ngasi nomagi sanabagi pau. Handakta Argentina gi kono Buenos Aires ta pangthokiba Third Youth Olympic Games Inglisini taragani pando hockey masana da Northeast India gi ahanba umpire oina saruk yaruraba Chanam Thabam Napoleon Opigi Thoram among ngasi Kurai Lairembam Laikai da pangthokre. Hockey Union Kurai Lairembam Laikai amasung Laikai sigi maira pai bi lup sing na sinduna pangthokliba thoram asida Napoleon da atamba khudol pidun ikai khumnaki. Taragataruk Suba Kishore Kumar Memorial First Division Football Tournament SWC Waikong Mai Pakre hiding ngasi Wangu Laifamgi LYA Ground da Sanakiba Tournament asigi Taret Suba League ta SWC Waikong na KM SWC Kairakpu Panjal Ahum Sino da Maitiba Pibangam ki Tournament asigi Nipan Suba League na FC Lamjaw amadi LYA Wangu Panjal Amata Chanadana match asi draw chatki DSA Kakchin gi Mityeng Makhada Chathariba Football Tournament asigi Mapanam Sung Tara Suba League matching Thasigi Taraga Mapanda Sanargani Haina Association ke Cherolamana Kangalakli. Kuntra Suba Junior Boys Inter-District Football Tournament for Private Sports Academy Trophy ngasidagi Kumalampak Artificial Turf Ground da sanaba hokre. Football Tournament asigi ngasi sanakib ahanba likta DSA Bisnupur amadi DSA Sadar Hills anina match asigi apiba matamda Panjil amamam chanaduna match asi draw oike. Imphal West District Football Association amadi DFA Churchanpur anina ngasidagi ngasi sanagada ba tournament asigi ani suba lekta DFA Surjanpur sanaba laktabadagi match adu makatana sanakidre All Manipur Football Association gi meeting makada chathari tournament asigi makata ba league match ani thasigi taragama sanaragani
Former Football Player Association की मीटिंग मखादा चाही निपानदगी नतरागा निथोय फावदा लैबा नुपा मचाम संग नुपी मचा सिंगी ओइबा grassroot football coaching program अदुगी मखाताबा coaching खुमलंपाक artificial turf ground दा पांगथोकलगनी association असिना सिंदुना खुमलंपाक practice ground दा चथरकीबा coaching program असिदा सरुक यारेबा सानरोय सिंगना थासगी कुनगमाथोयदगी हौना अयुक्की पुंग मापन नंगनबा artificial turf ground असिदा लाकपीनबा association असिगे secretary CS Santi Kumarna फोंगदोरकली Former Football Player Association Sinjarapa Training for Technique Angang Sing the individual skill Tamibagi training program Kuna Agastadi Hogjarapani, Kumulampaki practice ground the Chatajarapani, Adubu Nong Chingi Pibam Adagi ground Pasalakaba, the playing condition the Letabadagi Executive Committee na Lepakanda, Rao ground and the kind of Kanapunda the Lady Baki, artificial taps the live Tankurmato in the Majin Miki session that she Pumapun Tabamatunda Pantuk Saragani. Arabida bulletin is headline samana ma'am the Tanzage. Kuki Territorial Council P.W. India Lengaka Wari Sanaba Hore Council SC Semlakpada Chandil Tangnopal Kangpopi Churachanpur Rabadi Ukrul Districti Mapam Kayasu Ponsingani Hai. MU Watoka Mari Lena Fazin Kibozamadi Mahiroi Singh Thadok Laga Brazagi member Amabuna Karigidamak Hadorak Tribado Haina CPI and Lengaki Mafam the Wahang Tarokli. Fazin Kibozamadi Mahiroi Singh Thadok Naba MU community Yamadi Mahiroi Lup Tarukna Tamoi Singh na Hotna Kibana MU the normalcy Purakangam Kibani Haina BJP Manipur Pradesh na Hai. BJP na luching ba laingang asida chahi tara khak miyamna sinabiyo Manipur da kayamuk yamna ahong ba lakpagi haibadu khudol tamjage haina Minister TS Bishojit na phongdokre. Laumi Singh na fau hunbadagi hauraga fau lokpa faubada thengnaba khudong chadaba Singh Department ga tanabiyo haina Agriculture Department ga Director PH Rajendra na appeal tawrakli. Amasong Pangthoi BMD Durga Iratwaga Mari Lainang asi board nomit Pangthok Re Miam na Hyang Thang Lain Bida Chikna China Bangam na Lain Trumba Lakna Kre.